Hi ma'am. Ma'am hay ngasiꯆꯥꯗꯣꯏꯁꯦ ꯀꯥꯎꯅ ꯌꯦꯟ ꯊꯣꯡꯕꯅꯦ. ꯇꯨ ꯀꯥꯎꯅ ꯌꯦꯟ ꯑꯗꯨꯒ ꯁꯤꯅ ꯀꯩꯅꯣꯒ ꯍꯋꯥꯏꯒ ꯀꯩꯅꯣꯒ ꯊꯣꯡꯕꯅꯦ ꯇꯣꯔꯕꯣꯠꯀ. ꯁꯤ ꯃꯆꯨ ꯊꯥꯛꯇ꯭ꯔꯦ ꯇꯣꯔꯕꯣꯠꯁꯦ ꯆꯥꯛꯈꯥꯎ ꯌꯥꯝ ꯐꯩꯌꯦꯕ ꯑꯗꯨꯒꯤ ꯆꯥꯛꯈꯥꯎ ꯌꯥꯝ ꯐꯩ ꯍꯥꯏꯕꯒꯤ ꯑꯩ ꯆꯥꯒꯦꯅ ꯇꯧꯕꯅꯦ. ꯁꯤꯅ ꯁꯤꯡꯖꯨ ꯂꯩꯔꯦ. ꯁꯤꯡꯖꯨꯁꯦ ꯌꯥꯝꯅ ꯍꯥꯄꯛꯇ꯭ꯔꯦ ꯄꯨꯛꯆꯦꯅ ꯃꯣꯔꯣꯛ ꯌꯥꯝ ꯆꯥ ꯌꯥꯗꯦ. ꯑꯗꯨꯒ ꯀꯣꯕꯤ ꯈꯔ ꯀꯣꯟꯅꯕꯁꯦ ꯌꯦꯝꯄꯠ ꯃꯅꯥ ꯌꯦꯝꯄꯠꯁꯤꯁꯨ ꯆꯥꯛꯈꯥꯎ ꯌꯥꯝ ꯐꯩꯌꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯌꯦꯝꯄꯠ ꯃꯅꯥꯁꯤꯒ ꯆꯥꯒꯦꯅ ꯍꯤꯎꯕꯅꯦ. ꯆꯥꯛꯁꯨ ꯂꯥꯝꯕ ꯂꯣꯏꯔꯦ. ꯑꯩꯈꯣꯏ ꯍꯥꯝꯖꯔꯦꯀꯣ ꯑꯗꯨ ꯑꯩ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ. ꯁꯤ ꯀꯩꯅꯣ ꯌꯥꯝ ꯆꯥꯕ ꯇꯧꯔꯛꯄꯁꯦ ꯍꯥꯎꯋꯦ. ꯇꯧꯔꯛꯄꯁꯦ ꯁꯤꯟꯕꯅꯦꯕ ꯑꯗꯨꯝ ꯇꯤꯡꯊꯣꯛꯄ ꯊꯣꯡꯕꯩꯅ. ꯁꯨꯃꯥꯏꯅ ꯇꯣꯔꯣꯕꯣꯠꯀꯨꯝꯕ ꯑꯆꯝꯕ ꯍꯥꯟꯅ ꯄꯨꯛꯇ ꯊꯥꯗꯔꯒꯗꯤ ꯌꯥꯔꯦ. ꯆꯪꯒꯦ ꯎꯗ꯭ꯔꯦ. ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯌꯥꯝ ꯅꯝꯅ ꯇꯣꯞꯄꯁꯦ ꯀꯌꯥ ꯄꯥꯝꯗꯦ. ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯧꯇꯪ ꯇꯣꯠꯂꯒ ꯊꯨꯝ ꯈꯔ ꯆꯥꯏꯔꯒꯅꯦ ꯆꯥꯕꯅ ꯍꯥꯎꯋꯦꯕ. ꯆꯥꯕꯅ ꯍꯥꯎꯖꯩ ꯑꯩ ꯑꯣꯏꯅ. ꯅꯝꯅ ꯇꯣꯞꯄꯗꯣ ꯃꯍꯤꯁꯦ ꯀꯌꯥ ꯄꯥꯝꯗꯦ. ꯑꯗꯨꯅ ꯍꯥꯎꯋꯤ ꯌꯥꯝ. ꯀꯥꯎꯅ ꯌꯦꯟ ꯈꯨꯍꯥꯎꯗꯣ. ꯃꯣꯏꯒꯤ ꯏꯁꯀꯤꯟꯁꯦ ꯌꯥꯝ ꯊꯥꯏꯌꯦ. ꯅꯤꯡꯒꯤ ꯂꯥꯎ ꯍꯥꯎꯋꯦ. ꯍꯥꯎꯋꯦ. Một sáu chung thôi. Hay đó. Cầm cái bật thuốc lên nào. Bật thùng đợi hay xin bật. Thùng giám. Salad. Được à. Xa bên nào. 이게 만나자. 가딱 떠오르면 흔대. 왜? 예쁠 만나요. 사가우 양밥을 사가우스 봄이 짜오다 그죠? 아? 사용했는데 이렇게 깔라. 그죠? 얌랑이 먹는데. 꼬비야.
ꯁꯤ ꯃꯦꯠꯄꯅ ꯌꯥꯝ ꯐꯩ ꯑꯗꯨꯅ ꯁꯤ ꯈꯥꯇꯛꯀꯤ ꯇꯧꯋꯦ ꯃꯍꯥꯎꯁꯦ ꯁꯤꯁꯦ ꯍꯥꯎ ꯈꯥ ꯄꯥꯝꯃꯦ ꯑꯩꯅ ꯀꯥꯎꯅꯌꯦꯟꯗꯣ ꯈ꯭ꯋꯥꯏꯗꯩ ꯍꯥꯎꯕ ꯑꯗꯨ ꯁꯤꯒꯤ ꯃꯥꯏ ꯏꯁꯀꯤꯟ ꯌꯥꯝ ꯊꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯎꯅ ꯒꯤꯟ 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 ꯂꯥꯎꯕꯗꯣ ꯑꯗꯨꯁꯦ ꯌꯦꯟꯗꯒꯤ ꯃꯥꯟꯗꯕꯗꯣ ꯆꯀꯠ ꯆꯀꯠ ꯂꯥꯎꯋꯦ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯏꯁꯀꯤꯟ ꯆꯥꯕꯗꯣ 이게 숭숭이 숭숭 우대게 말 떤데 이게 어묵이야. 자, 이렇게 복잡한 거. 또, 아우다. 깜짝이야, 이게 뭘 열심히 만다. 한번은 뽀간 거 일래. 고기 잡수게. 이거 먹는 거. 이 먹이 먹는 싸게. 애써 하고 싶어. 눈에. 다음 정말 다 쓰리죠. 먹이지. 싸게 담아가. 우리 칼로 다 도와가. 물론 쌈 나오면 쉽게 못하는 혼내 하와요. Kau ni yang dia sikit.